ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯐꯝꯁꯤꯗ ꯃꯥꯅ ꯄꯥꯡꯊꯣꯛꯏꯕ ꯃꯥꯒꯤ ꯑꯩ ꯀꯨꯏꯔꯦ ꯀꯥꯕ ꯑꯩ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯕꯨ ꯍꯌꯦꯡ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯃꯤꯅ ꯔꯦꯁꯄꯦꯛ ꯇꯧꯔꯣꯏꯀꯣ ꯑꯩꯗꯤ ꯌꯥꯝꯅ ꯑꯩꯒꯤ ꯑꯃꯈꯛ ꯂꯩ ꯑꯩꯒꯤ ꯃꯇꯝꯗ ꯑꯩꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯩꯒꯤ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯤꯌꯥꯝꯒꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯔꯝꯕ ꯐꯩ ꯀꯔꯝꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯣꯀꯦꯜꯒꯤ ꯃꯇꯝꯗ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯗ ꯄꯥꯕ꯭ꯂꯤꯛꯀꯤ ꯑꯣꯏꯕ ꯇꯨꯡꯒꯤ ꯃꯤꯑꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯔꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯌꯦꯡ ꯑꯩ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯃꯤꯌꯥꯝ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯑꯩꯅ ꯇꯧꯔꯝꯕ ꯊꯕꯛꯇꯨꯗꯤ ꯃꯄꯨꯡ ꯐꯥꯕ ꯂꯣꯏꯁꯤꯟꯕ ꯑꯃ ꯆꯪꯉꯦ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯁꯣꯀꯦ ꯇꯧꯔꯝꯕ ꯉꯝꯗ꯭ꯔꯦꯕꯨꯗꯤ ꯑꯗꯨꯅ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯊꯝꯖꯅꯤꯡꯕꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯆꯠꯊꯔꯤꯕ ꯉꯁꯤꯒꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯊꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯍꯟꯁꯤ ꯄ꯭ꯔꯖꯥꯗ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯅꯤꯡꯕꯗ ꯍꯦꯛꯇ ꯆꯠꯄꯗꯤ ꯆꯠꯇꯨꯁꯤ ꯃꯌꯥꯝ ꯌꯥꯔꯤꯃꯈꯩ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯉꯁꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯁꯔꯀꯥꯔꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯉꯁꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ